legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply. Good afternoon, ELITETV Taste of Cartoon ki mahau meng ta virus amatara mochari maru ngasi imphala phongba pau se singe cartoon chingda cartoonist kari haining liba kari phongdok ning liba kari wakhang no hang liba aduga manung de phumba idea dun kari no haibadu myam da sandong takse bagi program ni adumba Taste of Cartoon an mate lokhat jage sanga express ki onthok pani da haibadu onthok pani da haiba cartoon sida yeng view khoi thambal ama leire thambal sida khoi khoi ma paire khoi ma pairaga wari sana bagi pot tuni yeng khoi upije khoi topio pe khoina ama ekta lo bayai congress ki man ba sum sangi khoi leiribo sida topi khub si duga sai sida mana haire thambal sina ai khoi gi mi bhot ka na ba hona bada kuki la lo bu singi mateng lo ki haibadu yumpham yaw da ba wani ana mar singdok puni adai da masane thambal gi achaw chang singna taw thurai ba mong sing si yenguraga di circumstantial evidence legeda ba malibu an hai hajik me am torei ba thau me am sidai da hajik leini ada moi machen ngakta wari sanaba ore basu yai natraga to point pu basu yai dubu hajik is da lei bising sidi akoi moi party amagi ne lo basu yare ado party na tabi da man haire amne moi machen wari sanaba duni ana akoi gi bot kanaba honabada kukila lo usingi mateng lo kai badu yumphom yawdo wani ana haibasa masne thambali ga chaw sang sangna taw turaiba mong sing si yengraga di circumstantial evidence legado malibu an hai hajit lerio me apsi koi che sang iraga puthorak pani hajit leriba duga hajit for the 50 days or so of the koi wafam amta hai daba sugumbagi issue me amsi lerakanda something behind the scene kari lerebra haibagi adumba wahang ma hangba yamna fazaba cartoon ne thamjage machi cartoon se matang da lerisina koi sana lebaki loiredana haibaduni sida urisi Prime Minister ki office ne sida phone call ama lakpa adu magi secretary sina haibaduni Manipur dagi torakpani kari khum khoge na adu ama sina phambaga joga gi ne khut ka smain tor leise koi Modi gi saktam ne leise joga tawduna sandi gi paujen sandodi undaba yadri haina khum khone na haiba haji khoi myam lawnari bani ngarang international yoga day thorom pangtok pada koi मैम अम boycott तौरकान effigy मागी effigy Prime Minister की effigy Home Minister की effigy Chief Minister की effigy मई था ना थोबाला चौबा protest अम तौबिना अदेदा माई secretary सिदा कोई फोन लाख पनी मणिपुर दगी लाख पुदुदा मणिपुर दगी तौरकपनी करी खुमगोगे है कहना मोदी ना जोग तौदुना शांति की पाउजन सदोकली उन्नबा यादी है ना खुमखोने ना मान हाई गो की टाइप फम बगलेसे आना सिदैदा हंदक नरेंद्र मोदी ना सुफावदा लेरिबे इरांग सिदा वही अमत हाइदबसी Manipur ki miyam ne amna waroba amrom da ton political party miyam su behind the scene kari lerege je phongdok puja chowang netra kana koi mana khwai de gi thajaba ma gi da subordinate hai tare Home Minister Amit Shah ji Chanakya ne leribe ni aduna Chanakya na taw ngam da thabuk to mana tawruraga mu ma gi kai hai tare credibility mangdra kana khana bajala natra kana kari no haibasi acho hanga mo oiri ton national media sing da su hangba yauri kari gino Modi na adu yam da proactive oiba Narendra Modi na da wafam da thamdabsi Manipur gi matang da haibasi myam achoba
wangam oiriba wafam nena thamjage aduna adugi senni ulle se aduna oiramgadaba manba khalangadaba khoi manimda mai chaaga mayumgi kachenamda mai chakpani yamna sando oroi yumji phajana mai chaoi kana khan bajala adubu kawroidabadi merik pidage dum mai jawbi hobi haiba sing marikna chawraba samudra ama oyedna khoi mai marik chamba achoba salakadaibasu khoi adu khanadaba langani haidana thamjage aduma wakallon dunia aduna saisida manipurdagi lagadi kari film oini modi ne kari khalli gaise khoi leiriba sana leba ki cartoon sina uwa magi mityeng do madu sida phongdorek pane thamjage patang da leisina khoi pungna phomgi balo he haibaduni balo he sida adum manari sigi khoi gi sana leba siga khoi kano siga dum ye isi Narendra Modi ni India ki flag yaure plane na chonga chapani ade tamana yaijo makhoi gi Manipur si lantholadi mai khuji pharani dana yamna khoi gi idai laina khalle haibado hajik mai chaibani toma jaga sinda khoi nomai kamna lepte hajik kuki military sin kapsalakda hauji ji sunga ki mang da khoi phayeng da adu sangai thengla nomai kapne habigi khoi dum pau phangi ana saida laisi aduna hajik paugi da lairi film sidai da Narendra Modi na kari khalli kai se khoi sigi pictures da utpadone makhoi Manipur jilan tholadi mai khuji farani da na hadana yamna tarai tarana khandokba adugi wakhalon du piba yam phajaba cartoon ne thamjage patham da leisna khoi EL Express ki naire he habadone saida mama macha wari sanabani sanabasida hai lan bu hara buduna suk kuina tawbujibu mi singchi wadar bra kaino na wari sanabada amasina haire TV da migi lan tawba yenglambado ngasidi mine se khoi gisi yenglamgani ko na khoi leptri hajik se dum hanaba sunaba haibadi khoi hoi adu hanaba sunabadi kharbadi lepre mai thaba khare lepre no mai kamnaba leptri kuidri khoi khamelok to leigidaba mayama hajisu ngasi aduga khoi sangai thilum da kamnaba dagi asunda kada gwal tabirom da no mai kapsan bagi wari mayam su leiri na lanjen naraba mayama hajik se myulisi hompu gi matak da khoi subam nomam khangna kari toragadagi haiba khangdaba ne ta da punsim da leini makhoi khakta nate leiriba Manipur da leiriba tongan ton furup mayam se khoi thabak subam nomam khangdaba ne ta da kari torkadi curfew mung ngak sangdokpa amuk tension ba amuk sangdokpa amuk tension ba tamangam daba khoi isa sida simadi yare ne haibagi ne ta da fiu mo leibda duni matam da duna lan sibu sukina tori su wadrane kaino hangak pare aduna mi TV da khona se Ukraine ga Russia ga tawa kapthana ba si ba Afghanistan da kari da ba bom bokai ba madugi sendune khoiju kanano sakhang da ba kugi militants oram da be chapcha pur phang di khoi kota da khogi pogak cha ikhai ga taina da leiba kalphat amangara khoi bolero scorpio ma khoi bom fit tor ga thugai da anga ani shu e hai ba gai ni sai thorak pa da kyam china powerful oiba id no pokhai da na sigumba mayam se lei rotam sida khoi praja sing khali si kaino haiba wahum si ngasai cartoonist urakpa yamna phajaba cartoon ne na thamjage ngai akhoi na mi gi lan jeng bodo akhoi lan simi namu yang mani ko haiba tuni mathang leisina khoi People's Chronicle ki Thursday theater is na MLA oirambe ai tumga leisya mai ni pinanga aga yeng ya tama politics and the politicians must have an ace factor politics natraga khoi politicians sing ma gi ace factor am legada bani kai where to stop and where to end kadai da lep kadage kadai da lotion kadage haidana jiksi politicians sing se mathayam sana ba hai tare praja sing ki elected representative no saluba praja sing apam sto bungam da ba Delhi da chale Delhi su nabirak ta ba mako ye thawai chakpagi chakpada dum yam chaba du oira bani aduna hajik kisi kari no mamang ge khoi leigi ba Atal Bihari Vajpayee ki matam dang si chei kuni thoi mamang da khoi gi naga issue ki matanga phongdok ke wafam aduga khenaba ui he na ton phum myam thamne da handak si prime minister of phum da pham da zik kari no hek lak ba khuding gi khoi north east chokotana bharat chokot pa yaroi haina lawram nu pa amana yamna proactive oiram bamna da chup cha usi ma khula chang ga leibu no leiki basi kari no heba question myam ba hangai aduna hajiki rajniti tawu sing jang wa ba khosaung ro myam na ji khoi MP ki yum mai tha gi ba wai ama pho ngang ba da kitang soi gadi pakat pa adum ba rajniti tori ba sing sing wa ba adum ba khoi thodok ni lei ba seduna sai sida khoi inspector je thamaga na where to stop and where to end kadai stop to gadi kadai losin gadi ha bu thambagi tangai phadaba leire kai na ngasagi cartoonist ni urak pa wa khallo du sida pekraba
kalam amasida urukana wai pirakanda mayam si gyan tahan bhai tare adugi baune duga hek imung amana koi khabar se try to trom de phone mayam si loina lobu ngamdaba mana mana pamjaba mum panabanina ya ba cartoon si ki bha to achawa message am pi ngasi dagi chai kun gi matung da mukoi hairaga akhoi yang khalang matam o matam du kai tawgi ge se ngasi gi prem ba cartoon sing na su yamna phau daga su lairiba issue dum idai laina khangmang amgi poto leiba adum bayam na fajaba adum ba koi cartoonist ne yakpa cartoon sing ne aduna hajikti adum youtube da kaidai leina matam da koi na ngangjere mi koi na leigi da ba yai koi leigi da matung da so koi na 2023 da kai tormi kai se koi mi ba shi no ma tra no dum se do leire ni aduna leiba ki dum khara taw si hai dana du gi fil da akoi su ELITETV da thokjarak pani aduna akoi na leigi da matung da so koi akoi na ngasi toram me am sing leiba ki mit mai oina ba tung gi generation du gi mit mai oina bana paktok jaba adum ba thauram ni मैम सुदम फीडबैक सेशन पीबिरो कई दौरगदी हेन फजगदगे कई तौर प्रजा सिंह कमायना अखोना मेसेज पीगदगे इन्फॉर्मेशन से योहनगदगे हाबिबो वखलोंदा तौजबनी मैम फीडबैक सेशन पीबियो मैम पीबिरक फीडबैक सेशन अखोई थबक तो ओंथोना होनजगे हेफम थमजरगा ngसिगिदी ELITETV की टेस्ट ऑफ कार्टून पतांग सोय लोशनजरे मिन ताबिरु सुंबो मकना खुरम जबग लोइना कायदा बे अथम जरी पिनेबिरसी The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro khudong chaba si manghan biganu ngasi mag contact tawbirau terms and condition apply.